यूक्रेन की रीजन मरी की रिफरेंडम सिंगदा रशिया दा यावबा पांबासिंगना चाउना माई पाखरे रिपोर्ट रशिया के खुर्जी मखादा लैबा यूक्रेन की रीजन मरी दा क्रेमलिन ना हापा ऑथोरिटीज ना पांगथोकिबा रिफरेंडम सिंगदा ngarang Russia da tinsinba pambasingna chauna mai pakle haina phongdokre amasung makhoi territory sing adu ngakthongnaba nuclear khulai sing sizinnarakpa yai haina Moscow na warning tawkhre nongsup leibak singna referendum sing adu ge fal sing adu kaidongai da masak khangloi hairaduna Ukraine amasung masigi khongbu leibak singna referendum sing adu butat amani haina yaningdaba phongdokre Zaporizhia da voter singi chada marfudraga humdoi dasmik taraga mathoina Russia da Yaoba da sawatkhre kha thangba Ukraine da Moscow na paiba atopa region Kherson da su elector singi chada marfuga tare dasmik sino manga henbana khongthang adu sawatkhre belot pumnamak masing thiba loikhre Russia bu yaba separatist sing na paiba nongpok thangba Lugansk region da mafam dugi authorities na Moscow da tension ba yaba da chada marfudraga nipan dasmik mari ani henbana bot pirakhre haire Moscow na paiba Donetsk region ki official sing na su bot ki chada marfudraga mapan dasmik ani ahum na Russia da Yaoba da bot pirakhre haiduna mai pakle haike referendum asi pangthok liba territory sing da leiriba miyam kanbana aikhoi gi khunai pumbagi amasung lengak pumba sigi ahenba midyeng ni haina masigi mamang da hana official singa televised mifam amada Russian President Vladimir Putin na haike Board sing asina achouba legal gi oiba falsing tahalagani amasung makhoi gi territory ngakthong ba nuclear khulai sing sisinana ba Moscow gi kihanba sing adu da panba oina referendum sing adu na security gi damak falsing su tahalagani haina President Putin gi wangangloi Dmitry Peskov na haike maraksida Ukraine gi President Volodymyr Zelensky ngarang wasatu na haikre Moscow na pai riba region sing da leidiba Ukraine citizen sing bu kip na ngakthokani amasung referendum sing adu tat ki referendum ne panba yabadi tha asida Ukraine gi nongpok amasung khada Russia gi forcing na maithiba kaya nangkhe maram adudagi Moscow gi authorities adu khongpham chesilhanana ba President Putin na bot adu thuna pangthong na ba honrakhibani haina observer sing na haire Russia na makhoi gi territory ngakthong na ba aphangba upayam amasung pumna magsisnagani haina President Putin na haikhe wafam aduna phongdok lebade Ukraine gi region sing adu Russia ga amatoina punsilaba matungda territory adu bu amukhanna longnaba Ukraine honrakpa singbu takthoknaba Moscow na strategic nuclear khulai sing season rakba yai haibane aihakna sumnagi makhoi masama khaktana taba manapangba nakhoi singda ningsingba pame karigumba mathau tarabadi nuclear khulai sing season bagi Russia gi hak adu lai haina Russia gi Security Council gi hauzik deputy chairman oidiba Putin gi aset pakhongloi amasung hana gi leader Dmitry Medvedev na laibak pokpa numita social media da phongdokre Pentagon gi wangangloi Brigadier General Patrick Ryder na amukka hanna haidiba ki hanba du United States na haksin lawe adubu Washington bu magi nuclear gi phibam semli basidagi honghanba ngamba mata ude haike NATO chief Jens Stoltenberg na nuclear war ama haibasi mai pak pangamloidaba amasung kaidongaida soknaroidabani haibasi Russia na soidana makhangadabani haike Ukraine gi referendum pangthokliba region mari adu tasengna mak Russia da punkhiba tarbadi region sing adu na punna Russia amasung Crimea peninsula gi marakta maruairaba kangphalam gi samnaba ma oiraga nei Moscow na 2014 da Crimea su annex tawkhibane Aroi badang tabi di bapum namakpu thagat jari